ꯉꯁꯤꯒꯤꯁꯤꯅ ꯏꯅꯝꯃꯒ ꯏꯆꯟꯅꯨꯄꯤꯒ ꯂꯥꯛꯄꯒꯤ ꯑꯅꯤꯁꯨꯕ ꯅꯦꯛꯁ ꯗꯦꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯛꯑꯦ ꯑꯗꯨ ꯍꯦꯔꯣꯅꯤ ꯁꯥ ꯂꯥꯛꯑꯦ ꯑꯗꯨ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯅꯕꯤ ꯍꯧꯗ꯭ꯔꯦ ꯃꯥꯏꯗꯤ ꯍꯣꯔꯦꯟ ꯑꯗꯨ ꯁꯦꯠꯂꯣꯏꯗ꯭ꯔꯣ ꯆꯠꯄꯗ ꯍꯣꯔꯦꯟ ꯂꯥꯛꯄ ꯆꯨꯔꯥ ꯆꯠꯄꯗ ꯐꯅꯦꯛ ꯁꯦꯠꯇꯣꯏꯔꯣ ꯑꯣ ꯉꯁꯥꯏ ꯃꯥ ꯂꯥꯛꯄꯒꯤꯗꯨ ꯐꯖꯩꯕ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯍꯟꯕꯗꯗꯤ ꯁꯦꯠꯀꯅꯤꯅ ꯃꯁꯤꯅꯅꯦ ꯕ꯭ꯂꯣꯛꯁꯦ ꯌꯥꯎꯔꯣꯅꯦ ꯑꯩꯅ ꯄꯥꯈꯠꯆꯕꯁꯤ ꯁꯤꯗे ꯇꯧꯏ ꯂꯨꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯔꯥꯎꯕꯅꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯎꯕꯗ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯕꯟꯁꯨ ꯂꯥꯛꯑꯣꯅꯦ ꯅꯦꯖꯥꯏ ꯕ꯭ꯂꯣꯛ ꯊꯣꯏꯅ ꯌꯥꯎꯔꯔꯣꯏꯅꯦ ꯅꯪꯕꯨ ꯕꯟꯁꯨ ꯁꯤꯒ ꯂꯩꯔꯗꯤ ꯁꯤꯂꯥ ꯕꯣꯕꯣ ꯐꯅꯦꯛ ꯃꯑꯣꯡ ꯆꯥꯗꯦ ꯁꯤꯂꯥ ꯑꯗꯨ ꯑꯩꯈꯣꯏ ꯕꯟꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯁꯤꯂꯥ ꯆꯦꯗꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥ ꯅꯤꯄꯥ ꯅꯨꯡꯁꯤꯕ ꯂꯥꯛꯑꯦ ꯑꯗꯨ ꯍꯥꯏ ꯇꯧꯔꯣꯅꯦ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯅꯦꯖꯥꯏ ꯍꯣꯏꯗ ꯍꯥꯏꯔꯣꯅꯦ ꯑꯩ ꯂꯥꯛꯑꯦ ꯅꯦꯖꯥꯏ ꯍꯣꯏꯗ ꯅꯪ ꯅꯦꯖꯥꯏꯅ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯌꯨꯁꯦ ꯑꯝꯇꯪ ꯅꯦꯖꯥꯏꯅ ꯅꯉꯣꯟꯗ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯇꯧꯏ ꯇꯧꯕ꯭ꯔꯥ ꯅꯦꯖꯥꯏ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯁꯥꯟꯅꯔꯣ ꯂꯨꯁꯤꯒ ꯁꯥꯟꯅꯔꯣ ꯂꯣꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯑꯃꯨꯛꯀꯣ ꯈꯥꯡꯁꯦ ꯈꯔ ꯁꯥꯒꯠꯂꯦ ꯌꯥꯝ ꯁꯥꯗ꯭ꯔꯤꯗ ꯈꯥꯡꯁꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯦꯕ ꯉꯥ ꯑꯃ ꯊꯣꯡꯉꯅꯤ ꯆꯤꯛꯀꯟ ꯑꯃ ꯑꯉꯥꯡꯁꯤꯡꯒꯤꯁꯦ ꯁꯤꯃ ꯊꯣꯡꯉꯅꯤ ꯑꯗ ꯏꯅꯦꯝꯕꯣꯛ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯆꯥꯗꯕꯒꯤꯅ ꯁꯤꯒ ꯊꯣꯡꯕꯤꯔꯅꯤ ꯉꯥ ꯊꯣꯡꯊꯔꯅꯤ ꯑꯗꯒꯤꯗꯤ ꯍꯣꯔꯦꯟꯁꯦ ꯒꯣꯆꯨꯔꯥꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯒꯣꯆꯨꯔꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯇꯧꯔꯅꯤ ꯍꯣꯔꯦꯟ ꯒꯣꯆꯨꯔꯥꯗ ꯁꯤꯡꯖꯨ ꯆꯥꯁꯤꯔ ꯁꯤꯡꯖꯨ ꯀꯣꯕꯤꯁꯨ ꯂꯩ ꯃꯤꯃꯤꯁꯦ ꯇꯧꯈ꯭ꯔꯁꯤ ꯅꯣꯏ ꯀꯌꯥꯗ ꯍꯥꯏꯒꯦ ꯀꯣꯕꯤꯁꯨ ꯂꯩꯔꯦꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯨꯅꯤꯡꯈꯣꯛꯁꯦ ꯑꯩꯒꯤꯁꯨ ꯂꯣꯏ ꯃꯨꯠꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯂꯩ ꯃꯣꯇꯣꯔꯒ ꯈꯔ ꯇꯤꯡꯉꯝꯒꯗꯕ ꯃꯤꯅꯤꯡꯊꯥꯡꯗ ꯃꯣꯇꯣꯔ ꯇꯤꯡꯉꯝꯃꯗꯤ ꯌꯦꯡꯉꯨ ꯍꯥꯎꯕꯅꯦꯕ ꯇꯧꯕꯗꯤ ꯃꯦꯒꯤ ꯍꯥꯏꯈꯤꯒꯦ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯔꯨꯔꯁꯤ ꯆꯠꯂꯒ ꯍꯣꯔꯦꯟ ꯒꯣꯆꯨꯔꯥꯗ ꯁꯤꯡꯖꯨꯒ ꯆꯥꯔꯨꯔꯅꯤ ꯄꯨꯖꯥꯔꯤꯁꯦ ꯎꯔꯕ ꯍꯧꯖꯤꯛ ꯉꯥ ꯉꯧꯍꯜꯂꯦ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯍꯜꯂꯦ ꯉꯥꯒ ꯉꯧꯊꯈ꯭ꯔꯦ ꯃꯥ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤ ꯌꯦꯟꯖꯥꯡ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯟꯖꯥꯡ ꯃꯆꯨꯗꯣ ꯀꯅꯥꯅꯣ ꯍꯧꯗꯣꯡ ꯈꯣꯡꯉꯤꯁꯦ ꯍꯧꯗꯣꯡ ꯉꯥ ꯃꯣꯅꯣ ꯌꯥꯝ ꯁꯥ ꯐꯕꯅꯤ ꯂꯥꯛꯈꯤꯅꯤ ꯅꯪ ꯀꯌꯥ ꯐꯣꯟ ꯇꯧꯁꯜꯂꯛꯏꯅꯤ ꯏꯁꯩꯒꯁꯦ ꯈꯤꯡꯊꯔꯒꯅꯤ ꯀꯣꯄꯤ ꯂꯥꯏ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯂꯩꯔꯪꯁꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯥ ꯁꯤ ꯂꯩꯔꯪꯁꯦ ꯃꯌꯥꯝ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯗꯥꯏꯗ ꯐꯨꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯣꯠ ꯊꯥꯗ꯭ꯔꯤꯗꯣ ꯑꯗꯨ ꯍꯤꯡꯒꯣꯜꯗꯣ ꯄꯣꯠ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯅ ꯃꯥꯡꯒꯣꯟꯗ ꯀꯩꯅꯣ ꯇꯧꯔꯤ ꯆꯤꯛꯀꯟ ꯁꯨꯃꯥꯏꯅ ꯂꯧꯔꯨꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯂꯧꯔꯨꯔꯦ ꯏꯄꯥꯅ ꯂꯧꯔꯨꯔꯦ ꯆꯠꯂꯒ ꯑꯗꯩꯗꯤ ꯀꯤꯂꯣ 3 ꯑꯗꯨꯃꯥꯏꯅ ꯂꯧꯔꯨꯏꯅꯦꯕꯀꯣ ꯑꯉꯥꯡ ꯌꯥꯝꯃꯤꯗꯅꯀꯣ ꯁꯤꯗ ꯏꯅꯦꯝꯕꯣꯛꯅꯦ ꯏꯅꯥꯎꯅꯨꯄꯥꯅꯦ ꯏꯆꯟꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯃꯆꯥꯅꯨꯄꯥꯅꯦ ꯃꯌꯥꯝ ꯇꯧꯗꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯆꯜ ꯀꯩꯀꯥ ꯀꯨꯏꯌꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯄꯣꯠꯇꯣ ꯌꯥꯝꯕꯅꯤꯅ ꯈꯣꯛꯀꯗꯕꯁꯨ ꯌꯥꯝꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯏꯔꯤꯅꯦ ꯑꯗꯣ ꯑꯗꯨꯝ ꯃꯊꯪ ꯀꯃꯥꯏꯅ ꯇꯧꯕ ꯌꯦꯡꯁꯤ ꯀꯤꯂꯣ 4.5 ꯑꯁ ꯄꯤꯁ ꯑꯃ ꯅꯠꯇꯦꯅꯦ ꯑꯗꯨ ꯀꯩꯅꯣ ꯑꯅꯤꯒ ꯇꯤꯡꯁꯣꯗꯣ ꯑꯗꯨꯅ ꯏꯆꯥꯎ ꯆꯥꯎꯔꯝꯃꯦ ꯂꯩꯖꯦꯟ ꯑꯅꯤ ꯄꯨꯜꯂ ꯂꯩꯔꯛꯏꯅꯦꯕ ꯌꯥꯔꯦ ꯀꯩꯅꯣ ꯉꯁꯥꯏ ꯖꯨꯠ ꯈꯪꯕ ꯃꯤ ꯑꯃ ꯂꯩꯇꯦ ꯕꯨꯕꯨꯁꯨ ꯂꯩꯇꯦ ꯑꯣꯖꯥ ꯅꯪꯅ ꯄꯣꯛꯁꯦ ꯚꯤꯗꯤꯑꯣ ꯌꯥꯎꯔꯅꯤꯉꯣ ꯃꯥ ꯐꯤꯕꯝ ꯐꯖ ꯊꯤꯔꯅꯣ ꯅꯁꯨꯝ ꯄꯨꯔꯥ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯇꯨ ꯌꯦꯡꯅꯤ ꯃꯀꯣꯛ ꯌꯦꯡꯉꯨꯅꯦ ꯄꯣꯛꯇ ꯅꯠꯇꯦ ꯌꯦꯡꯉꯨꯁꯦ ꯏꯁꯩꯁꯦ ꯀꯥꯅ ꯃꯁꯝ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯤꯕ ꯀꯦꯅ ꯄꯣꯛꯁꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯅꯪ ꯁꯝ ꯀꯛꯊꯠꯂ ꯂꯥꯛꯖꯥꯗ꯭ꯔꯅꯦ ꯍꯥ ꯅꯪ ꯀꯛꯊꯠꯂ ꯂꯥꯛꯖꯥꯔꯤ ꯃꯤꯅꯦ ꯀꯩꯅꯣꯒꯤꯗꯨꯒꯤ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯀꯠꯊꯠꯂꯒ ꯁꯤꯕꯨ ꯂꯥꯛꯇꯦꯅꯦ ꯅꯪ ꯅꯦꯖꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯑꯣ ꯂꯥꯏꯛ ꯇꯧꯕ꯭ꯔꯣ ꯎꯏꯃꯥ ꯅꯦꯖꯥꯏ ꯍꯔꯥꯎꯕꯅ ꯀꯩꯅꯣꯅꯦ ꯃꯤ ꯃꯌꯥ ꯅꯤꯄꯥꯁꯤꯅ ꯂꯥꯏꯛ ꯇꯧꯕꯤ ꯍꯥꯏꯅꯤ ꯅꯦꯖꯥꯏꯒꯤ ꯆꯦꯅꯦꯜꯗ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤꯅꯦ ꯀꯔꯤ ꯍꯥꯏ ꯀꯦꯁꯕꯨꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯃꯥ ꯅꯍꯥꯟꯗꯩ ꯂꯥꯛꯏꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯕꯣ ꯃꯨꯜꯂꯕꯣ ꯅꯪꯕꯣ ꯁꯣꯝꯗ ꯏꯆꯥ ꯅꯤꯄꯥꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯁꯦ ꯑꯁꯤꯝꯗꯔꯣ ꯌꯥꯔꯅꯤ ꯁꯣꯝꯗ ꯏꯅꯥꯎꯅꯨꯄꯥꯅ ꯊꯣꯡꯉꯤ ꯊꯣꯡ ꯊꯥꯛ ꯏꯅꯥꯎꯄꯥꯅ ꯃꯁꯤ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯡꯗꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯣꯠ ꯌꯥꯝꯗ꯭ꯔꯗꯤ ꯊꯣꯡꯊꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯣꯆꯨꯔꯥꯗ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯅꯅ ꯀꯣꯏꯊꯔꯨꯗꯣꯏꯅꯤ ꯁꯤ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯡꯉꯣ ꯐꯖꯅ ꯊꯣꯡꯅꯔꯣ ꯉꯁꯤ ꯃꯈꯨꯠ ꯂꯧꯈꯠꯇꯣꯏꯅꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯒꯣ ꯀꯔꯤ ꯍꯥꯏꯅꯣ ꯁꯅꯧ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯤꯡꯉꯕꯅꯦ
ꯑꯗꯨꯒ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯂꯦꯡꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯒꯗꯤ ꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯁꯤꯒ ꯁꯨꯃꯥꯏꯅ ꯁꯥꯔꯒꯗꯤ ꯃꯣꯏꯁꯦ ꯁꯤꯒ ꯄꯨꯟꯅ ꯂꯩꯖꯈ꯭ꯔꯅꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯂꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅꯁꯨ ꯅꯨꯡꯉꯥꯏꯉꯤ ꯃꯣꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯆꯥꯛ ꯂꯣꯏꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯀꯟ ꯑꯃ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯔꯧ ꯑꯃ ꯊꯣꯡꯉꯦ ꯏꯆꯟꯅꯨꯄꯤ ꯑꯅꯤꯒ ꯑꯗꯩꯗꯤ ꯏꯅꯦꯝꯕꯣꯛꯀ ꯆꯥꯗꯦꯕꯀꯣ ꯆꯤꯀꯟ ꯆꯥꯗꯦꯕ ꯑꯗꯨꯗꯨꯒꯤ ꯃꯣꯏꯒꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯔꯧꯗꯣ ꯑꯣꯏꯅ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯊꯦꯜ ꯃꯀꯣꯏ ꯌꯦꯟꯕ ꯍꯧꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯗꯅꯀꯣ ꯑꯗꯨꯝ ꯅꯣꯛꯅ ꯈꯦꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯍꯥꯎꯇꯕꯀꯣ ꯄꯨꯟꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯦ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯔꯝꯅ ꯌꯥꯝꯅ ꯄꯣꯔꯤꯕꯥꯔ ꯆꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯑꯗꯨꯝ ꯃꯐꯝ ꯃꯐꯝꯗ ꯃꯇꯥ ꯆꯥꯕ ꯃꯐꯝꯗ ꯂꯩꯅꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯤꯛꯅ ꯃꯤꯗꯣ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤꯜꯂꯒꯗꯤ ꯃꯤꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯅꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩ ꯒꯣꯉꯣ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤ ꯎꯔꯝꯗꯕꯗꯣ ꯀꯣ ꯈꯣꯗ ꯌꯧꯔꯒ ꯑꯗꯨꯝ ꯁꯔꯨ ꯆꯥꯗ꯭ꯔꯨ ꯕꯤꯟꯗ꯭ꯔꯣ ꯉꯁꯤ ꯂꯣꯏ ꯊꯨꯡꯅꯔꯦ ꯍꯥꯏꯕ ꯅꯣꯏꯅ ꯍꯤꯟꯗꯤ ꯉꯥꯡꯃꯟꯗꯅ ꯑꯩꯈꯣꯏ ꯍꯧꯗꯣꯡꯕ ꯍꯤꯟꯗꯤ ꯉꯥꯡꯈꯠꯂꯛꯑꯦ ꯃꯦ ꯍꯥꯏꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯧꯖꯤꯛ ꯃꯦ ꯈꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯑꯉꯥꯡꯁꯥ ꯃꯣꯅ ꯆꯤꯀꯟ ꯆꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯆꯨꯔꯥꯗ ꯆꯠꯂꯦ ꯀꯣꯏꯕ ꯏꯆꯥꯅꯨꯄꯤ ꯆꯠꯂꯦ ꯏꯆꯥꯅꯨꯄꯤ ꯆꯠꯂꯦ ꯁꯥꯏ ꯐꯥꯏꯖꯔꯕ ꯃꯤꯅ ꯈꯪꯉꯣꯏ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯥꯟꯅꯕ ꯌꯦꯡꯁꯦ ꯏꯆꯥꯅꯨꯄꯤꯅ ꯌꯦꯡꯁꯦ ꯁꯥꯏ ꯐꯥꯔꯦ ꯁꯣꯝꯗ ꯏꯆꯟꯅꯨꯄꯤ ꯃꯅꯤꯡꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯏꯅꯝꯃ ꯃꯃꯥꯡꯗ ꯏꯅꯝꯃ ꯅꯥꯛꯈꯨꯅꯦ ꯏꯅꯝꯃ ꯃꯃꯥꯡꯗ ꯉꯔꯥꯡꯗꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯦꯝꯗꯤ ꯌꯥꯕ ꯑꯗꯨꯝ ꯅꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯎꯠꯄ ꯋꯥꯔꯤꯗꯅꯤ ꯍꯥ ꯁꯤꯂꯥꯎꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯈꯜꯂꯤꯅꯦ ꯖꯥꯡꯕꯗ ꯆꯠꯄꯩꯕꯣ ꯀꯩꯅꯣꯁꯤꯕ ꯃꯀꯥꯛ ꯂꯩꯖꯥꯡ ꯏꯁꯥꯡ ꯁꯥꯡꯉꯦ ꯋꯥꯀꯤꯡ ꯆꯠꯄꯅꯦ ꯈꯜꯂꯨꯔ ꯃꯥꯜꯂꯤꯅꯦ ꯐꯟ ꯆꯣꯡꯉ ꯆꯠꯂꯤꯉꯣ ꯁꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯃꯥꯡ ꯌꯧꯈ꯭ꯔꯦ ꯃꯣꯏ ꯉꯥꯏ ꯉꯝꯗꯅꯅꯦ ꯑꯩꯈꯣꯏ ꯗꯥꯅꯦ ꯑꯗꯒꯤꯗꯤ ꯏꯆꯦꯝꯃꯅꯦ ꯃꯣꯏ ꯂꯣꯏ ꯃꯃꯥꯡ ꯌꯧꯈ꯭ꯔꯦ ꯃꯃꯥꯡ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯇꯧꯔꯒ ꯎꯠꯂꯛꯀꯦ ꯁꯤ ꯂꯣꯏꯔꯦ ꯎꯔꯤꯡ ꯃꯌꯥꯝ ꯗꯥꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦ ꯐꯖꯔꯦ ꯃꯣꯅꯣ ꯒꯥꯔꯤꯗꯨ ꯁꯤꯔꯣ ꯁꯤꯅꯤ ꯇꯧꯅꯤꯡꯉꯤꯁꯦ ꯒꯥꯔꯤ ꯆꯠꯂ ꯀꯩꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯣ ꯆꯨꯔꯥ ꯌꯧꯗꯣꯔꯦ ꯆꯠꯂꯤ ꯁꯣꯔ ꯃꯄꯤꯒ ꯍꯣꯟꯒꯠꯂꯦ ꯃꯣꯏ ꯌꯧꯅꯈ꯭ꯔꯦ ꯃꯥꯏ ꯄꯔꯦꯡ ꯁꯥꯟꯅꯒ ꯂꯩꯈ꯭ꯔꯤꯁꯦ ꯎꯏꯅꯦ ꯍꯥ ꯅꯠꯇꯦ ꯁꯥꯟꯅꯕ ꯂꯥꯛꯏ ꯃꯤꯁꯦ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯁꯥꯟꯅꯕ ꯃꯤ ꯌꯥꯝ ꯂꯥꯛꯄꯅꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯤ ꯂꯥꯛꯑꯝ ꯂꯥꯛꯇꯣꯏꯅꯤ ꯃꯣꯏ ꯅꯨꯡꯊꯤꯟꯗ ꯑꯌꯨꯛꯇꯅꯦ ꯃꯣꯔꯅꯤꯡꯗꯁꯨꯅꯦ ꯃꯤ ꯃꯌꯥꯝꯅꯤ ꯂꯥꯛꯏꯁꯦ ꯁꯤ ꯃꯐꯝꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯂꯥꯞꯄꯦ ꯆꯠꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯉꯥꯅꯨ ꯃꯁꯝ ꯈꯨꯁꯥꯡ ꯑꯃꯅꯤꯅꯦ ꯉꯥꯅꯨ ꯃꯁꯝ ꯀꯦꯟꯕ꯭ꯔꯥ ꯑꯩ ꯃꯁꯝ ꯖꯥꯝꯕꯅꯤ ꯍꯥꯟꯅꯗꯩꯁꯨ ꯂꯣꯏꯔꯦ ꯂꯣꯏ ꯀꯣꯏꯅꯈ꯭ꯔꯦ ꯏꯅꯝꯃ ꯍꯤꯡꯒꯣꯜꯁꯦ ꯍꯤꯡꯒꯣꯜ ꯀꯣꯏꯗꯕ ꯃꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯀꯣꯆꯨꯔꯥꯒꯤ ꯍꯤꯡꯒꯣꯜꯁꯦ ꯐꯖꯗ꯭ꯔꯥ ꯑꯂꯨꯒ ꯀꯩꯅꯣꯒꯅꯤꯁꯦ ꯑꯂꯨꯒꯅꯦ ꯀꯣꯂꯤ ꯍꯋꯥꯏꯒ ꯉꯥꯛꯇꯅꯤꯀꯣ ꯊꯥꯔꯤꯁꯦ ꯑꯁꯤꯒꯩꯁꯤꯒ ꯑꯂꯨ ꯇꯥꯟꯕ ꯃꯇꯝꯗ ꯃꯐꯝꯁꯤꯒꯤ ꯑꯂꯨ ꯂꯧꯔꯕ ꯈꯨꯍꯣꯡ ꯑꯃ ꯃꯐꯝꯁꯤꯗꯒꯤ ꯀꯣꯂꯤ ꯍꯋꯥꯏ ꯂꯧꯔꯕ ꯈꯨꯍꯣꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯀꯣꯂꯤ ꯍꯋꯥꯏ ꯂꯧꯕ ꯃꯇꯝꯗ ꯌꯥꯝ ꯍꯣꯡꯑꯦ ꯑꯩꯁꯨ ꯊꯧ ꯇꯥꯔꯤ ꯍꯣꯔꯦꯟ ꯕ꯭ꯌꯨꯇꯤꯐꯨꯜ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯒꯤꯗꯤ ꯃꯇꯥ ꯆꯥꯔꯤꯅꯤꯁꯦ ꯁꯤ ꯃꯇꯥ ꯆꯥꯔꯤꯅꯦ ꯇꯝꯕꯒꯤꯗꯤ ꯅꯪ ꯅꯞꯀꯦ ꯍꯥꯏꯔ ꯃꯃꯥꯒ ꯍꯥ ꯃꯥ ꯅꯞꯀꯦ ꯍꯥꯏꯅꯦ ꯉꯝꯗꯣꯔꯤꯕꯗꯣ ꯃꯃá ꯊꯧꯕ ꯍꯩꯇ꯭ꯔꯤ ꯁꯅꯥꯅꯨ ꯅꯞꯄꯨꯅꯨ ꯊꯧꯕ ꯍꯩꯔꯦ ꯅꯞꯄꯨ 시계 그 파티제 오늘 힘들어져 그 파티제 ꯃꯌꯥꯝꯗꯣ ꯁꯤꯡꯖꯨ ꯄꯨꯔꯛꯏ ꯆꯨꯞꯀꯅꯨ ꯈꯪꯕ 야 그 ꯁꯤꯡꯖꯨ ꯀꯩꯗꯧ서 ꯆꯥꯗꯣꯏꯕ ꯂꯥꯁꯨ ꯄꯨꯔꯛꯇꯦ ꯑꯩꯈꯣꯏꯅ ꯆꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤ 지금 넣으시 지금 ꯂꯥ ꯄꯨꯔꯛꯇ꯭ꯔꯕ ꯑꯆꯥꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤ ꯕꯦꯒꯁꯤ ꯂꯥ ꯄꯨꯔꯛꯇ꯭ꯔꯕ ꯂꯥ ꯄꯨꯔꯛꯇ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯕꯨꯕꯨ ꯂꯥꯛꯑꯕ ꯈꯪꯗꯦ 이네 ꯂꯣꯏ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯣ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯕꯨꯗ ꯂꯥ ꯄꯨꯔꯛꯑꯣ ꯃꯥꯡꯒꯣꯟꯗ ꯂꯩꯍꯧꯕꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯅꯤꯉꯣꯟ ꯌꯥꯏꯃ ꯑꯩꯈꯣꯏ ꯅꯤꯉꯣꯟ ꯌꯥꯏꯃ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥ ꯌꯥꯏꯃ ꯑꯣꯏ ꯅꯤꯄꯥ ꯌꯥꯏꯃ ꯑꯣꯏ ꯀꯥꯏꯅꯒ ꯇꯧꯏꯉꯣ ꯁꯤꯁꯨ ꯅꯣꯟꯗꯅꯒ ꯇꯧꯏ ꯍꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤ
ꯐꯖꯅ ꯐꯖꯕꯅꯤꯀꯣ ꯁꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏ ꯒꯣꯆꯔꯥꯁꯦ ꯒꯥꯔꯤ ꯊꯧꯕ ꯇꯝꯅꯔꯤꯕꯀꯣ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯇꯩꯍꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯆꯤꯟ ꯃꯧꯄꯥꯅꯦ ꯒꯥꯔꯤ ꯑꯃꯅ ꯃꯆꯦꯅ ꯊꯧꯔꯒ ꯃꯄꯥꯁꯤꯅ ꯇꯣꯡꯉꯤ ꯄꯤꯛꯏꯉꯩꯗꯒꯤꯁꯨ ꯑꯅꯤꯁꯦ ꯍꯧꯃꯤꯟꯅꯕꯅꯦꯕꯀꯣ ꯊꯥ ꯃꯨꯛꯇꯅꯤ ꯈꯦꯠꯅꯔꯤꯁꯦ ꯍꯣꯏ ꯊꯥ ꯑꯅꯤꯃꯨꯛ ꯈꯦꯠꯅꯕꯅꯦ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯧꯔꯤ ꯒꯥꯔꯤꯗꯨ ꯃꯌꯥꯝ ꯎꯔꯕ ꯑꯩꯁꯨ ꯍꯥꯏꯗꯤ ꯀꯨꯏꯅ ꯒꯥꯔꯤꯗꯣ ꯊꯧꯗꯕꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯧꯒꯦꯅꯁꯨ ꯇꯝꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯝꯍꯥꯡꯗ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯇꯝꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯝꯄꯥꯛꯇ ꯒꯥꯔꯤ ꯊꯧꯕ ꯇꯝꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯐꯖꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯒꯥꯔꯤꯁꯦ ꯊꯧꯍꯧꯔꯦ ꯄꯦꯟꯅꯕ ꯊꯧꯍꯧꯔꯦ ꯅꯍꯥꯟꯉꯩ ꯒꯥꯔꯤ ꯃꯆꯥꯗ ꯂꯝꯕꯤ ꯃꯆꯥꯗ ꯊꯧꯕꯗꯨꯅ ꯀꯤꯊꯨ ꯈꯨꯔꯨꯝ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯝꯄꯥꯛꯀ ꯊꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯊꯧꯔꯤꯅꯤ ꯃꯥꯏ ꯊꯧꯕ ꯄꯪꯊꯧꯒ ꯊꯧꯅꯩꯀꯣ ꯑꯗꯨꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯊꯧꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯏꯆꯦꯃꯟꯅꯤ ꯁꯤꯅꯤ ꯏꯆꯦꯃꯟꯅꯤꯀꯣ ꯑꯗꯣ ꯅꯍꯥꯟꯉꯩ ꯕ꯭ꯂꯣꯛꯇ ꯃꯥ ꯌꯥꯎꯗꯕꯅꯦ ꯃꯥꯗꯣ ꯃꯄꯥꯟꯗ ꯂꯩꯕ ꯁꯨꯅꯥꯏꯗ ꯂꯩꯕꯀꯣ ꯑꯗꯨꯗꯨꯅ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯇꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯗꯕꯀꯣ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯂꯥꯛꯑꯦ ꯏꯇꯦꯟꯁꯨ ꯏꯆꯦꯃꯟꯁꯨ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯅꯤꯡꯗ ꯍꯥꯞꯄꯒ ꯊꯧꯔꯤꯁꯦ ꯎꯔꯕ ꯏꯆꯥꯅꯨꯄꯤ ꯄꯨꯕꯒ ꯉꯝꯖꯔꯦ ꯁꯤꯒꯅ ꯏꯆꯥꯅꯨꯄꯥꯁꯤꯁꯦ ꯏꯆꯥꯅꯨꯄꯥꯁꯤꯒ ꯂꯩꯔꯦ ꯃꯥꯅ ꯃꯅꯤ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯃꯥꯅ ꯍꯔꯥꯎꯖꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯅꯤ ꯍꯣꯏꯁꯦ ꯂꯥꯛꯑꯗꯤ ꯃꯥꯅ ꯂꯩꯌꯨ ꯀꯨꯏꯅ ꯂꯩꯒꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯌꯦꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯛꯑꯒꯀꯣ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯇꯔꯛ ꯑꯩꯈꯣꯏꯗ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯎꯔꯕꯁꯦ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯅꯔꯤꯁꯦ ꯑꯃꯃꯨꯛ ꯊꯧꯋꯤ ꯇꯧꯗꯅ ꯊꯧꯅꯔꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ डिजाइन उठो उठो शेर का बच्चा है शेर का बच्चा है बेबी ना कुछ मुना स्कूटी ठोका सिला तमुआ बा लबी बाबा क्या नुआ लबी बाबा से नुआ है बथोबा कौन जे उतम जे मुना तो की गाय ने सिके बकी दोनो ai जो hay duga bà đi ba được khi kini ngali te silam je pa ko ne kini ngali te sa ba ki te so sa ba ki photo ka sini hao su na mi ju dre na निमित्सु तारा दागी फजा बजु मतम दुनिया बा खुपाज अमा ये सिंजु चाबगी पिकनिक लाइने खय सिंजु जई तो लागे Mama ini apa tuh? Palok ke semua kemana pilih, Bang? Jangan tahu tanya ibu sih. Di mana lagi kira apa? Di mana lagi ngarang demi saya jamu jen kira apa? Di mana lagi kira? Mana mai sadar mai? Nanti. Wah, rumah nak tunai apa kena dijauhi? Oi ma aku sih deh. Singju zabagi ready tau deh singju cara nih. Milak ni. Nah helera. Naga bubu helera. Ama kada kumu. Balance ba cycle thawi duni shom. Tum cycle thawi ka chama nahi ne. Cycle thaw ba mi te kashmina te da se scooty. Omono. Ka tum ba ba. ya Ka tum jaw ba ni do. Ka tum jaw ba ni do. tu sih tu extra lagi Adu tum tonga morok lu sijala bana ba. Ado ai ne horen tum nam dra suan. Lik na budi hau ki na. Ko solo so. ina mana ngai tahu dia aku mau kopi sih jadi dodi Ba karena bercawa Gani.
Rồi, hai đầu cái tài rồi. Hay đấy, hay đấy, hay đấy. Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video Hả? Anh quy nó thâu rồi nè. Quy cái chút cái tàu vậy bà? Mà dùng nào vậy baby? À tadi mà dùng tu. Bà không ngồi sạc nữa. Ni mà sạc. Mai cái bôi oxy. Mai mà. Từ TikTok xem mình. Tới xem ni gì nè. Gobi nó mình luôn ai cái nó gobi nó tới xem. Mầm rất lệ tu. Tengah aku tadi pulang kan dia. Rau rồi. Cái xí cái số lệ gì nằm rồi. Tới mấy cái mông dây bò phải thâu lạc cái mà liền. Dạ nó sáu nó chụp anh sân được cái lạc vậy. Sen đôi thầu vị. À sân đôi thầu. Sen đôi thầu vị. Ha? Cái đâu đi bà? Con đi bà huran đi tôi đó. Askupa giờ như cái nè. Wow mấy tài à? Đây huran đi rồi. Ai cái bây giờ lên nè. Lên mồm rồi. Nó xin chú rồi. Cứu. Baru masih di sini, Pak. Itu mana kucing? Abul lagi tu, abul. Kau yang mana? Saya mah. Oi mah. Ayah, kantor apa? Ayah siapa? Halo bu. Takut jauh ni macam. Siapa dulu baru. Yang kana pun. Senjata lau. Ada yang jauh lagi. Singju saya macam mukut macam macam je. Mono nak cara tu. Nula perumah lagi dah sih. Angap ini kumpulan cing jadi tu. Hehehe. Hehehe. Mesti ibu cari. Halo, minggu. Kau lah. Mua mất rồi. Ê nha, làm sao ngon gì vậy? Rồi vậy. Akwai da mun nyam ta ka ne ba. Yo ni ka. Ajun. Ka ga mo cha ba ka no to da ba. Mà lùi đâu rồi nè. Isin luar ni tak. Morok tibang ni ni. Yang modal aku mari apa kau ni? Morok banget dia kau ni dorong. Murah kuma sama je. Balik cha. Sibuk ini. Boss, Banju, jaket. Maya muji makha da mukumi balle mum phoi bagi. Ai amu di ama to jau gore ne. Sangi ni sidia. Mama kani bo sia ado kumuru di kwa. Gari pun tadi ni. Khang gari cha na te. Adam la PS dia nam jang la. Abu ni zakre jeng se. Khoi sanari ni hoje. Jam sang được. Tu bera tu sunu le je. Kai ada kau rasa. Ilis kira danga. Alu ko fa jasina. Oi ma alu se phajana alu se phangani bo. Asi ki alu sina ta do se ta ni mayam ko. Asi ma si mo kainu ne. Si pura ma pax. Pura alu matani ne alu. Adai di ko le amra ta khra ga yale. As loi de he me. Asi na moi jing ni me. Asi ki hingon kainu se. Kai ba asi ki borak si wang gi mai ta ri ba kunja si moi jing ni ko ai kana jum to ga te ga ka se. Si moi jing ni me. Si moi jing pangal gi kun ne ko. Si ba. Koi song modi nang na re. Moi jing gi pangal chinau sing ai gi video yang yam yaw ne ko. Ne moi jing ne se. Ba zama. Hai ne ka kana dre. As ai di lo da. Ai gi sak di lo re. Nai re. Pazamana na ngawi hayan. Oh my god. Kitana sundar kitana. Oi! Ai gini kata na mi ulaw ne. Oh my god, kali ko pa dano ni. Pasa ya. Mafam de jo. Siya pinsigi ay na jum palak pa di pinsigi aham balak sa di ni. Kupa jama. Ay siga. Ay pas pinsigi aham balak ni ni siya. Susam lai sirong kumja debo. Maka pan photo ka puni phajani ni. Ai Facebook da hamna ba. Tu si ai mara siga lep ke. Hanare hoji. Kuina hal. Kale ai agur dura le. Kai jo.
ꯁꯤ ꯃꯈꯥꯁꯤ ꯂꯩꯉꯣꯏ ꯉꯥꯛꯇꯅꯤꯁꯦ ꯑꯉꯥꯡ ꯉꯁꯥꯏ ꯀꯥꯈꯠꯂ ꯆꯠꯂꯤꯅꯤ ꯈꯨ ꯅꯥꯕꯅ ꯁꯤꯗꯤ mẹ mà đi coi rồi đấy, một làm một khai dâu rồi đấy, lấy chín là cái lại, ấy lấy hết ôi đây chết là, chín lệ, ra rồi xin nó ngã cái chín lệ, sao lệ, qua đây, chúng nó mà sai tao cái ngàn ba, sai tao cái năm ba, nếu mình kia mà ngàn đâu, sản đạo đang đi bihu kia phải giờ đi mấy ngông khai lấy tre, qua bên đó sản những gì không có gì, thằng dân những gì hay thế này. Ôi mà mày ăn tập nhà mới chịu đi đi ra sân thari mày lâu bây giờ à tôi đi nè bay đi chịu nè ôi mà cảnh nó chịu tao chịu không muốn chịu à xe chịu đi mi khuya mày chịu không có mi cảm làm không có lên cái gì chứ nhưng không có xe chỉ cái giàu đi chứ cả mà khuya mà tôi đi nè Eikhoi đi cho con ra tôi quá đấy bố cô ra đi cho cô bạn đi ôi đi bà đúng nè chỉ khá là pizza đã cái này chắc phải làm thùng rồi đó bên mà sinh thi thì không sao đâu đây kêu sula sa là những hai đây cái sao bị thân xe ba đâu đi muốn nó thu mà tụi jam mà cái thu mà sao rồi cái này đi mà thu mà jam mà nè Amam tadi ini kalau udah duko. Amam tadi ko. Dah lah. Jeng koi jual ni jeng ko. Imung dah lah. Koi jual ni apa jeng? Vậy nhưng mà hai đứa phải tao thế này. Bầu dính lại. Cái đến lên bỏ. Bầu gì sẽ nó quả dài nó dài. Mua cho bì đâu. Phải mi nhà riêng rồi. Ôi mà xí đấy. Ở đó tụi mình ra được rồi. Đâu sao? Khoan này làm sao? Khoan này. Mà tụi nó làm đâu mà? Khoan này bằng cái lần ra đi, ra đi nữa. Sao thì mình ra hơi không? Không thâu rồi. Nhảy ra, đi đâu rồi? Ini mana bau apa? Đâu đây? Sudah apa? Không thâu rồi. Mày sanda bayram ko churada ko uraga halaga thumba chare dugi matungda mu singramu ichannupi atomina ko singramu lopure lohallure ko da smaina mayam se angang mayam se as yam khre poni da silo oina singra sim mabuk than jana khre aduni mayam do si chaluraga mu chak cha doini ko aduga sigana ichannupi nya tomiduna ma ngauba khotpa ma tawra gyana changre sondena ichannupi namu kaina tawre freeze hangdongna thong thangna bagi sem sari do ichannupi yam waja gare ichannupi singje ko yumda lai kan pothaba sangjadaba kaina haidi ai tontana loi honabado moju nungai tabena sum jawsanbado aduduni ko nungju nungai te yam wagrabane aduni do makhatana dum yengasi kapuge mansuna ada jawdraba tumugi siga noina puri sanari hairene kadai no noi bo sidana angang sing khoidana moi sangama sabi bado ado mata yam chagre bako moi si imung daga jam sangak tre sida som lai khre bako do sigai siga moi chor police sana bi do che tawra sana bi do adu yam nungai bane thaina da ko si jam sana re ba si se do yam nungai bane bi jam lai bane bako da moi se moi pullaga sana ri ne asde sida wali se ko ina magi machanupi wale inyem ton ikuton wale akoi family pun ba sida ka da igidi akoi ai naunu pa tomba do manipur da leba do mama ga wale ako mi mari se wala ina me machanupi su Delhi da like tamna leba ka de na lapna lai khrabaina yaw phangre ma video calling do da ma yam kappe e yam khoina su yam miss tawre adune do du yenga si te Sani hảo đấy. Wow.
Mai jadi apa nih? Mai happy driba. Mana nang ngana to mama kamu lah. Apa kamu siapa? Oh. Apa dah? Aku di bora acara rồi. Aku nggak buk thân cái đấy. Nggak bora yang hau đấy. Masai to noi live tane aroi basu ahan basu ni. Dei bora. ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯆꯥꯛ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯛ ꯖꯦꯟ ꯈꯣꯠꯅ ꯇꯧꯔꯦ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯅ ꯑꯗ ꯃꯌꯥꯝ ꯄꯤꯖꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯩ ꯍꯥꯏ ꯉꯁꯤꯗꯤ ꯑꯗꯨꯝ ꯉꯥ ꯇꯧꯗ꯭ꯔꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤ ꯄꯥꯄꯔ ꯇꯥꯎꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯉꯥ ꯊꯣꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯤꯛꯀꯟ ꯊꯣꯡꯕꯕꯨꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯈꯥꯃꯦꯟ ꯕꯨꯅꯥ ꯇꯧꯔꯦ ꯇꯃꯥꯇꯔ ꯆꯠꯅꯤ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯆꯥꯁꯜꯂꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯃꯨꯛ ꯏꯅꯝꯃ ꯍꯣꯏ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤ ꯃꯣꯏ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯉꯥ ꯂꯧꯔꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯣꯡꯖꯜꯂꯦ ꯑꯗꯣ ꯏꯆꯦꯃꯟꯒ ꯏꯇꯦꯍꯟꯒꯗꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦꯕꯀꯣ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯏ ꯂꯩꯍꯧꯔꯦ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯑꯗꯩ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯑꯃꯨꯛ ꯃꯥ ꯒꯥꯔꯤ ꯄꯨꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯒꯥꯔꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯟꯈꯤꯗꯣꯏꯅꯦ ꯄꯨꯡ ꯃꯣꯏ ꯍꯟꯈꯤꯕꯗ ꯄꯨꯡ 10:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕꯀോ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯔꯦ Ai mày này mà xin luôn cái tụi mình lúc thôi cái đấy. Nung kau ini. Ay na, pot. Kau tahu esok kalau apa? Kau lo. Sali bubu tu sali kau ada. Tengah cendera kira. Hai bubu, lak karor na. Tu tu na lak ni lak tu ni yang kau ilai dan. Ha? Lu apa saat apa? Nah, Woi, imagine jamin jenis asal lu jual, apa jual? Jamin jenis asal lu jual, apa jual? Senada nih, mana nih? Sama tu mau jalan kan? Jamin jenis asal lu jual, apa jual? ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯋꯥꯠꯄ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯕꯥꯏ ꯕꯥꯏ